Panganni, Mayangni. Pangal gi identity asi Mayang Amaga Synonymous Oina Uhallakpa Yaroi haina Ammso gi maikai dagi fongdorakli. Ammso office ta ngasi famkiba press meet amada Ammso gi president Imtiaz Haibok mayum na haikibada nupi macha ama fakibaga mari lainana Assam Jirigat Bagicha Part 1 dagi Assamese nupa ama Mumbai dagi Manipur police na fakiba aduda tongan ba Manipur gi media singna fonglakiba pau amadi social media da thadораkiba pau singda Pangal macha amana maitai sadana nupi adu pukibani amadi chahi nauribi nupi macha puraga chenkiba Pangal ama Mumbai da police na fare haina pauchi amada fonglakiba asi laibak thibani ngasi hata da laiba Ammso gi office ta pangthokiba pau gi mifamda president Imtiaz na haikibada lamdam asida nungtigi fongba pauchi adugi editor na Assamese nupa ama matau karamna Pangal ni hairibano Pangal gi identity masak khangdaba newspaper ra hangningba fawi pauchi adugi headlines ta community amagi maming panba amadi lana sandokpa asi laibak thibani Assamese macha amabu Pangal ni haina hapakpa asina nungaitaba pokhalle hairi pau asi verify tawdana hapningba hapa haiba asi media gi ethics ki wang madani haiki mahakna makadana haikibada Pangal gi identity asi Mayang Amaga Synonymous Oina ubiganu Pangal di Pangal ni Mayangni loinana pung kun mari gi manungda daily newspaper aduna Pangal khunai da soikre haizagadabani maduna taba taragadi logi mateng laugani haiki Aigi ming Imtiaz Haibok the All Manipur Muslim Student Organization Ammso gi president nupi macha ama hakibaga mari lainana Manipur police na Mumbai dagi Assamese macha ama kogi Assam Jirigat Bagicha Part 1 dagi hariba Assamese asina nupi macha ama pudana chenkibaga mari lainana kogi tongan ba media singda thadorpa pau singda pangan macha amana maitai sadana nupi edu pudana chenkibani haina thadorpa amadi chahi nauribi nupi macha uraga chenkiba pangalama Mumbai da police na phare haina sana laibak newspaper da headlines na phongkiba asi laibak thibani sana laibak ki editor na matau karamna Assamese amabu pangan macha ni haina koigi newspaper da hablakli bano pangan gi identity masak khangdabra karigi newspaper da headlines oina community amagi maming paksilakli bano karigi Assamese macha amabu pangan ni haina hapli bano news asi verify tawdana matau karamna panghap ta hapli bano news ki itesi wangda karigi no thabuk tawri base pangan gi identity asi sana laibak newspaper na Mayang Amaga matau karamna Synonymous Oina Uhallakpa Panganni Mayangni pung kun mari manungda sana laibak daily newspaper na pangan khunaida lal haina haijarakadabani karigubasing haijarakdaba taragadi ain gi oiba mateng lauragani